ꯂꯤꯌꯥ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯕꯤ ꯂꯩꯔꯤꯕ ꯑꯗꯨ ꯎꯗꯦ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯊꯣꯏ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯤꯗꯨꯅ? ꯂꯤꯌꯥ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯈꯪꯕꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯑꯩꯗꯣ ꯕꯕꯥ ꯊꯤꯕ ꯂꯥꯛꯄꯅꯦ꯫ ꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯪꯉꯁꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯁꯨꯝꯅ ꯂꯤꯌꯥꯁꯨ ꯃꯄꯥ ꯂꯩꯔꯝꯕꯗꯨꯗ ꯃꯥꯏꯊꯣꯡꯗ ꯇꯥꯔꯝꯕ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝꯗꯨ ꯈꯪꯍꯧꯗꯦ ꯃꯥꯡꯈꯤꯕ꯫ ꯃꯥꯅ ꯃꯄꯥꯗ ꯍꯥꯏꯔꯨꯗ꯭ꯔꯦ, ꯍꯥꯏꯔꯨꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯥꯏꯖꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯅꯥ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯑꯩꯗꯤꯕꯀꯣ ꯄꯦꯜꯂꯕꯅꯤ ꯑꯩꯗ ꯁꯤꯖꯅꯤꯡꯉꯦ ꯑꯩꯗ ꯏꯆꯥ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯃꯤꯆꯥ ꯑꯃꯨꯛ ꯈꯪꯅꯤꯗꯅ ꯃꯥ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯨꯝ ꯌꯧꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯇꯣꯝꯕꯤꯅ ꯍꯥꯏ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯕꯤꯅꯥꯅ ꯍꯣ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯎꯔꯦ ꯂꯤꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯅꯪꯗꯤ ꯉꯁꯥꯏꯗꯩ ꯀꯥꯏꯗ ꯆꯠꯂꯤꯕ? ꯂꯤꯌꯥꯅ ꯏꯃꯥ ꯑꯩ ꯕꯕꯥ ꯊꯤꯔꯨꯕꯅꯦ꯫ ꯅꯄꯥꯁꯦ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯅꯪꯅ ꯑꯃꯨꯛ ꯊꯤꯔꯨꯔꯤꯕꯅꯦꯕ? ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯏꯟꯁꯤꯜꯂꯝꯂꯒ ꯅꯪꯅ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ ꯏꯃꯥ ꯑꯩ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯅꯠꯇꯤꯌꯦ꯫ ꯌꯥꯔꯦ ꯑꯩꯕꯨ ꯀꯔꯤꯁꯨ ꯈꯪꯉꯔꯣꯏ ꯁꯤꯔꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯇꯧꯁꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯪꯉꯔꯣꯏ ꯁꯤꯅꯤꯅꯦ ꯍꯥ? ꯇꯣꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯕꯤꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥ? ꯑꯩꯅꯕꯨ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯨꯔꯗꯤ ꯇꯧꯔꯛꯑꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈꯤ꯫ ꯇꯣꯝꯕꯤꯅ ꯆꯪꯉꯣ ꯏꯆꯥꯊꯣꯏ ꯏꯃꯨꯡꯗ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ ꯏꯆꯥꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩ꯫ ꯂꯤꯌꯥꯅ ꯕꯕꯥ ꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯟꯁꯦ꯫ ꯕꯦꯝꯃ ꯏꯄꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯆꯥꯊꯣꯏ꯫ ꯕꯕꯥ ꯆꯥꯛꯁꯦ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯕ ꯌꯥꯝ ꯁꯣꯛꯆꯤꯜꯂꯅꯤ꯫ ꯏꯄꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ꯫ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ ꯉꯥꯡꯅꯔꯤꯗꯨꯅ? ꯏꯃꯥ ꯕꯕꯥꯁꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯕ ꯑꯗꯨꯏ ꯍꯥꯏꯔꯝꯕꯅꯦ꯫ ꯇꯧꯅꯤꯌꯦ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯆꯥꯛ ꯆꯥꯕ ꯐꯥꯎ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯦꯕ꯫ ꯅꯠꯇꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯁꯤꯔꯒꯦ ꯍꯥꯏꯔꯣ? ꯇꯣꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯣꯏ ꯁꯤꯔꯒꯦꯅ ꯆꯥꯗ꯭ꯔꯤꯅꯦ ꯅꯪ ꯈꯪꯗ꯭ꯔꯥ? ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯑꯁꯨꯛ ꯐꯠꯇꯕꯁꯤꯕꯣ? ꯌꯥꯔꯤꯕꯁꯤ ꯕꯕꯥ ꯇꯣꯛꯑꯣꯕ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯕ꯫ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯔꯕ ꯇꯧꯔꯛꯑꯗꯕꯅꯤ꯫ ꯏꯃꯥ ꯌꯥꯔꯤꯕ ꯇꯣ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ꯫ ꯏꯅꯦꯝꯕꯣꯛꯅꯤꯅ ꯅꯪꯅ ꯂꯣꯏ ꯁꯤꯜꯂꯣ ꯅꯪꯅ ꯂꯣꯏ ꯄꯥꯜꯂꯣꯅꯦ ꯍꯥ? ꯀꯩꯅꯣ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯅꯆꯥꯅ ꯀꯌꯥꯃꯨꯛ ꯀꯥꯏꯔꯒꯦ? ꯑꯩꯅ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤ ꯍꯥꯏꯈꯤꯕ ꯌꯥꯎꯔꯒꯦ ꯏꯃꯥꯅ ꯁꯥꯎꯔꯤꯁꯤꯕꯣ? ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯟ ꯑꯃ ꯍꯩꯔꯤꯕ ꯑꯈꯪ ꯑꯍꯩꯅ ꯃꯔꯣꯟ ꯑꯃ ꯁꯥꯔꯤꯕ꯫ ꯇꯣꯝꯕꯤꯅ ꯌꯥꯔꯦ ꯃꯃꯥ ꯈꯔ ꯉꯥꯡꯉꯗꯤ ꯑꯥꯗ ꯆꯠꯂꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯪꯒꯤꯗꯤ ꯅꯠꯇ꯭ꯔꯣ? ꯕꯤꯅꯥ ꯌꯥꯝꯅ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯏꯆꯥꯊꯣꯏ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ? ꯏꯄꯥ ꯅꯪꯒꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯏꯅꯦ꯫ ꯁꯤꯒꯤ ꯈꯜꯂꯕꯁꯨ ꯁꯤꯒꯦ ꯉꯝꯗ꯭ꯔꯦ꯫ ꯍꯩꯍꯩꯇꯦ ꯕꯕꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣꯕ ꯕꯕꯥ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨ ꯍꯤꯗꯥꯛ ꯄꯤꯖꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯤꯌꯥꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯏꯃꯥ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯦ ꯆꯥꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯌꯥꯝꯅ ꯈꯪꯍꯩꯔꯤꯁꯦ ꯍꯥ? ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯆꯤꯟꯊ ꯈꯨꯝꯃꯛꯀꯅꯨ꯫ ꯂꯤꯌꯥꯁꯨ ꯋꯥ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯥꯁꯨ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯏꯕꯦꯟꯅꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯃꯦꯝꯃꯁꯨ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝꯁꯤꯗꯒꯤ ꯂꯤꯌꯥꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯦꯝꯃ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯔꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯍꯜꯒ ꯑꯣꯏꯕꯒ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯆꯤꯜꯂꯦ꯫ ꯏꯕꯦꯟꯅꯤꯅ ꯍꯥꯏ ꯃꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯔꯤꯅꯣ ꯅꯣꯡꯉꯥꯟꯕꯒ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯤꯕꯣ? ꯍꯥꯏ ꯑꯩꯕꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯊꯛꯀꯦꯅꯦ ꯅꯪꯕꯣ? ꯍꯣ ꯉꯝꯖꯗ꯭ꯔꯦ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯇꯧꯒꯗ꯭ꯔꯥ? ꯏꯃꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ? ꯑꯣ ꯑꯩꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯩꯗꯤꯀꯣ ꯄꯦꯜꯂꯕ꯫ ꯏꯃꯥꯁꯨ ꯆꯠꯂꯒ ꯊꯛꯎꯕ ꯌꯥꯏꯅ? ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯅ ꯑꯉꯥꯡ ꯁꯥꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯩꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫
ꯃꯤ ꯑꯃꯅ ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯦꯗꯀꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯉꯥꯡꯕ ꯉꯝꯃꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯨꯊꯣꯏꯁꯅꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯕꯅꯦ ꯃꯥꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯖꯥꯠꯅꯣ ꯍꯣꯏꯗ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯏꯕꯦꯅꯤ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯌꯥꯝ ꯋꯥꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯏꯁꯤꯡ ꯀꯅꯥ ꯂꯩꯕ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯗ ꯆꯪꯖꯈ꯭ꯔꯦ ꯍꯦꯝꯕꯅ ꯍꯥꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯏꯅꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯃꯦꯝꯕꯅ ꯍꯣ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯃꯩ ꯑꯣꯛꯄꯤꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯍꯦꯝꯕꯅ ꯏꯃꯥꯗꯤ ꯃꯥꯏ ꯀꯥꯗ ꯂꯩꯔꯝꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯎꯔꯦ ꯃꯃꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯍꯦꯝꯕ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯩ ꯃꯦꯝꯃꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕꯤꯗꯨ ꯇꯧꯔꯛꯏ ꯏꯃꯥ ꯅꯪꯕꯨ ꯅꯆꯥ ꯅꯃꯧꯁꯤꯡꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯀꯩꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯃꯄꯥꯟ ꯊꯣꯡꯗ ꯀꯞꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯀꯂꯛ ꯄꯦꯜꯂꯤꯕꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯐꯅ ꯑꯗꯨꯝ ꯐꯔꯕꯅꯤ ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯤꯅꯦ ꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯇ ꯑꯌꯦꯠꯄ ꯌꯥꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯍꯧꯕ ꯌꯥꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯑꯁꯨꯝꯅ ꯏꯕꯦꯅꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯍꯦꯝꯕꯅ ꯂꯤꯌꯥꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯎꯗꯦꯅꯦ ꯃꯄꯥꯅ ꯄꯨꯈ꯭ꯔꯦ ꯑꯣ ꯐꯔꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯄꯥꯎꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯗ꯭ꯔꯦ ꯍꯌꯦꯡ ꯆꯠꯂꯒ ꯄꯥꯎꯗꯣ ꯍꯥꯏꯔꯨꯅꯕ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦꯅꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗꯒ ꯋꯥ ꯑꯃꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈꯤ ꯍꯦꯝꯕꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯁꯣꯝꯗꯁꯨ ꯂꯤꯌꯥ ꯃꯄꯥꯒꯤ ꯁꯦꯕꯥ ꯀꯟꯅ ꯇꯧꯔꯤ ꯇꯣꯝꯕꯤꯅ ꯏꯆꯥꯊꯣꯏ ꯅꯪꯅ ꯃꯥꯅ ꯉꯥꯡꯕ ꯁꯛꯄꯗ ꯆꯤꯡꯈꯨꯝ ꯄꯥꯎꯈꯨꯝꯅꯒꯅꯨꯀꯣ ꯍꯣꯏ ꯕꯕꯥ ꯑꯩ ꯃꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯨꯌꯦ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯑꯩꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯕꯕꯥ ꯏꯃꯥꯅ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯕꯕꯨ ꯑꯩꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯗꯨꯅꯦ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯤꯌꯥꯅ ꯕꯕꯥꯁꯦ ꯍꯧꯒꯠꯂꯣꯕ ꯊꯦꯡꯉꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯁꯒꯜꯗ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯂꯤꯌꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯕꯕꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩ ꯕꯕꯥ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯅꯣ ꯕꯕꯥ ꯁꯦꯕ ꯍꯧꯒꯠꯂꯣ ꯕꯕꯥ ꯍꯧꯒꯠꯂꯣ ꯕꯤꯅꯥꯁꯨ ꯇꯥꯔꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯎꯔꯦ ꯃꯥꯁꯨ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯦ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯏꯊꯟꯇ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯑꯩ ꯇꯥꯃꯣ ꯌꯥꯎꯗꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅ ꯆꯠꯀꯅꯤ ꯇꯥꯃꯣ ꯍꯧꯒꯠꯂꯣꯕꯁꯦ ꯑꯁꯨꯝꯅ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯍꯟꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯤꯌꯥ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ ꯕꯤꯅꯥꯅ ꯍꯥꯏ ꯅꯪ ꯀꯥꯏꯗ ꯂꯩ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯄꯥꯕꯨ ꯍꯥꯠꯂꯤꯕꯁꯦ ꯅꯪ ꯂꯥꯛꯄꯗꯒꯤꯅꯦ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯌꯥꯝꯅ ꯊꯣꯛꯂꯤꯕꯁꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯍꯥꯏ ꯀꯞꯁꯤꯟꯅꯕ ꯂꯥꯛꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯅꯦ ꯍꯥꯏ ꯇꯧꯉꯝꯕꯤ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯤꯌꯥꯕꯨ ꯇꯣꯏꯅ ꯐꯨꯕꯤꯕ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯇꯧꯕꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯄꯗꯅ मागी मसरुक ओइरे कुइरे नोकफेक तौखिदबा थमोइ पेना नोखिदबा मी से वखलनबु नुंगाइत्रदि माइथोंसे इमकमक पाइसे हौनसानी अदुना लिया नोंगमा नोंगमगी मसा चोकचिनबा अमदि मची मचीदा मंगदुना लै चानी थकनी हाइबा पुंबा काउख्रे बिनाना हाय नंगी दुदा कैदौरिगे करी वखल खलिनोबा मथंग कना हाचिगेना मु खलिरो
ꯂꯤꯌꯥꯗꯨ ꯈꯪꯕꯣꯏ ꯀꯔꯤꯑꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯆꯥꯅ ꯅꯣꯡꯃꯇ ꯈꯟꯈꯤꯕ ꯂꯩꯇꯤꯌꯦ꯫ ꯍꯣꯏ ꯌꯥꯔꯦ, ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯣ, ꯆꯪꯈ꯭ꯔꯣ ꯆꯣ, ꯏꯃꯨꯡꯗ ꯆꯥꯛꯇꯣ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤ ꯍꯥꯟꯅ ꯇꯥꯟꯊꯣꯛꯈꯤꯗ꯭ꯔꯕ ꯌꯥꯔꯔꯣꯏ, ꯃꯥꯅ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯀꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯕꯤꯅꯥꯅ, ꯑꯥꯏ ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯅꯦ, ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ, ꯆꯠꯄꯤꯈ꯭ꯔꯣ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯅꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯆꯪꯖꯐꯝ ꯀꯗꯥꯏꯗꯅꯣ? ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯆꯠꯂꯣ ꯍꯥꯏꯗꯤ ꯆꯠꯈ꯭ꯔꯣꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯌꯥꯕꯨ ꯃꯉꯛ ꯄꯥꯏꯗꯨꯅ ꯏꯜꯂꯤ, ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯂꯤꯌꯥ ꯀꯞꯂꯗꯨꯅ, ꯏꯃꯥ, ꯅꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯅꯆꯥꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯕꯤꯌꯣ꯫ ꯏꯃꯥ, ꯁꯦꯕ, ꯊꯣꯡ ꯍꯥꯡꯉꯣꯕ꯫ ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯣ, ꯑꯩ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯊꯣꯡ ꯍꯥꯡꯉꯣ, ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯣ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯃꯥꯅ ꯀꯞꯆꯕ ꯂꯥꯎꯖꯕ ꯃꯌꯥꯝꯗꯨ ꯀꯅꯥꯃꯠꯇꯅ ꯇꯥꯕꯤꯅꯕ ꯂꯩꯇꯦ꯫ ꯕꯤꯅꯥꯁꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯦ, ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩ꯫ ꯂꯤꯌꯥ ꯀꯞꯅ ꯀꯞꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯃꯗ ꯆꯪꯉꯤ꯫ ꯕꯣꯕꯣ꯫ ꯏꯕꯦꯅꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯎꯔꯦ ꯂꯤꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯏꯕꯦꯅꯤ ꯌꯥꯝꯅ ꯁꯥꯎꯅ, ꯍꯥꯏ, ꯅꯪꯗꯤ ꯁꯤꯗ ꯀꯅꯥꯅ ꯂꯥꯛꯑꯣ ꯍꯥꯏꯒꯦ? ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯅꯤꯅꯦ, ꯕꯣꯕꯣꯛ ꯂꯩꯕ꯭ꯔꯣ? ꯍꯣ, ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯤꯌꯥ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯩ꯫ ꯕꯣꯕꯣ, ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ? ꯅꯁꯨ ꯂꯥꯛꯑꯦ ꯕꯣꯕꯣ, ꯅꯁꯨꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯁꯨꯕꯨ ꯀꯅꯥꯒ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯍꯥꯏ, ꯌꯥꯔꯦ, ꯀꯅꯥꯒꯤ ꯕꯣꯕꯣꯛꯅꯣ? ꯅꯕꯣꯛꯀ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ, ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯤꯌꯥꯁꯨ ꯐꯨꯋꯥꯒꯣꯠꯇꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯋꯥꯈꯜꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯜꯂꯤ, ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ? ꯑꯩꯃꯨꯛ ꯇꯣꯟꯕꯁꯦ ꯂꯩꯔꯝꯃꯣꯏꯀꯣ꯫ ꯁꯈꯤꯅ, ꯕꯦꯃꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯏꯆꯥꯁꯤꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯅꯤꯅꯦꯒ ꯄꯨꯟꯅ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯪ ꯗꯗꯥꯒ ꯅꯆꯟꯁꯤꯒ ꯏꯅꯦꯒ ꯑꯩꯈꯣꯏ ꯌꯨꯝ ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒ 3 ꯁꯨꯔꯦ꯫ ꯂꯤꯌꯥꯗꯨ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯅ, ꯍꯣꯏꯅꯤꯅꯦ, ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯁꯥꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏꯅꯤꯅꯦ꯫ ꯃꯤꯔꯥꯅ, ꯆꯦ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯍꯣꯏ, ꯍꯥꯏꯌꯣ꯫ ꯑꯗꯨꯕꯨꯔꯥ, ꯆꯤꯆꯦꯁꯦ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯗ꯭ꯔꯣ? ꯀꯣꯏꯗꯦ, ꯀꯩꯒꯤꯅꯣ? ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯑꯣ, ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯗꯤꯅꯦꯁ ꯂꯤꯌꯥꯕꯨ ꯎꯗꯕꯗ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯤꯌꯥꯕꯨ ꯊꯤꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯥꯏ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦ ꯃꯁꯤꯕꯣ꯫ ꯂꯤꯌꯥꯅ, ꯕꯦꯝ, ꯅꯪ ꯗꯗꯥꯗꯣ ꯀꯧꯔꯛꯑꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯍꯥꯏꯅ꯫ ꯍꯣꯏ ꯆꯤꯆꯦ꯫ ꯗꯤꯅꯦꯁꯅ, ꯑꯩ ꯁꯤꯗ ꯂꯩꯀꯣ, ꯑꯃꯨꯛ ꯀꯧꯗ꯭ꯔꯁꯨ ꯌꯥꯅꯤ꯫ ꯅꯪꯒꯤꯗꯨꯗ ꯂꯨꯝꯃꯒ ꯂꯩꯔꯤ ꯑꯣꯏꯔꯦ, ꯀꯩ ꯍꯨꯔꯥꯟꯒꯦ ꯂꯨꯝꯃꯤꯅꯣ? ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ? ꯆꯩ ꯆꯥꯅꯤ, ꯑꯉꯥꯡꯅꯀꯣ, ꯂꯝ ꯍꯦꯟꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯤꯔꯥꯅ, ꯀꯩꯅꯤꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ? ꯃꯇꯥ ꯑꯃ ꯇꯧꯏꯅꯦ, ꯉꯥꯎꯔꯕ ꯈꯪꯗꯦꯗ, ꯁꯣꯅꯣ ꯆꯨꯏꯕ꯫ ꯂꯤꯌꯥꯁꯨ ꯅꯣꯛꯐꯦ ꯇꯧꯔꯒ, ꯑꯌꯥ, ꯑꯗꯨꯅ ꯀꯩ ꯍꯥꯏꯕ? ꯑꯣ, ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕ, ꯑꯗꯨꯏꯅꯦ ꯆꯦ꯫ ꯂꯤꯌꯥꯗꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯌꯥꯔꯁꯦ, ꯂꯦꯞꯄꯣꯀꯣ, ꯅꯪꯅ ꯉꯥꯡꯕꯁꯤꯃꯀꯣ, ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕ, ꯑꯗꯨꯏꯅꯦ꯫ ꯂꯤꯌꯥꯅ, ꯍꯣꯏꯁꯦꯕ, ꯌꯥꯔꯦꯕ꯫ ꯂꯤꯌꯥꯒꯤ ꯄꯨꯟꯁꯤꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯕ ꯍꯥꯏꯔꯒꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯀꯣꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯑꯗꯨꯝ ꯂꯩꯖꯕ, ꯅꯣꯡꯃꯇ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯗ꯭ꯔꯤꯕ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯩ꯫ ꯉꯁꯤ ꯃꯉꯥꯏꯔꯦ ꯃꯥꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯕꯁꯦ꯫